الحمد لله الذي هدانا إلى الحق والصواب ونهانا عن الشرك والبدعات والصلاة والسلام على رسوله الكريم. gunahgar aigi khonjel asibu tabiriba aigi nungsijaraba marup mapang amasung iche chalsingi mafamda jilhaj thagi ahkam amasung fazailga mari lainaba wafam khara thamjari. Allah Ta'ala na ikhoi khwaibu amalgi pangal pibiba oisanu. Ahanba maktada aina khanghanjaningliba wafamdi mangda haukraba tha ji qaidagi kunmapani panba laibak kokpa numita Manipur amasung atopa mafamsingda tha ukhidaba maramna ngasi Julai gi tang kulhumdoi sagol sen numit asi Arabi calendar gi taranithoini suba Jilhaj thagi nongma panba yai faraba numit oire. Maram asina tha asigi tarani panba August ki tang ama thangja numita Eidul Azha oiragani insha Allah. Tha asigi maramda Allah ki Rasul sallallahu alaihi wasallam na habirammi ma min ayyamin ahabbu ila Allahi أن يتعبد له فيها من 10 ذي الحجة يعدل صيام كل يوم منها بصيام سنة وقيام كل ليلة منها بقيام ليلة القدر. ذي الحج ثاغي نمت تراني دا عبادت توبدگی هیرنا اللہ نا پامبا توپ نمت امت لیتے نمت سنگ اسگی manungdagi nongma roja helabadi chahiya ma roja henbaga managani amasung numit tarani asigi ahing singda tumdaduna ibadat tawrabadi shabe qadarda ibadat tawbaga managani. Hadis asi Tirmizi amasung Ibn Majada yauri. Muslim Sharifta naqal tawri Allah ki Rasul sallallahu alaihi wasallam habirami aina Allah Ta'ala da thajai madudi Arafa numit haibadi thasigi mapanni panba numita roza helabadi haukraba chahi ama amasung lakadaba chahi amagi gunasing kokpigani. Durre Mansur ki hadis amada Allah ki Rasul sallallahu alaihi wasallam na habirami Allah ki manakta Jilhaj ki numit sing Jilhaj ki numit tarani dagi hena faba numit amata leite numit sing asida amal taubadagi hena faba numit su leite maram asina numit sing asida la ilaha illallah wallahu akbar yamna solu maram di masi la ilaha illallah allahu akbar sonba amasung Allah ki zikr gi numit singni tha asigi nipani panba numit tagi taranithoini panba phauba numit mangani asi hajgi numit singni. Pirthibi masa punamaktagi lakpa haj yatrik singna senglaba shahar Makkah Sharifta numit sing asida haj tawraga masagi guna sing kokhalli. Masita natana tha asigi tarani panba numita Musalman singna Eidul Azha gi namaz amasung ngamjaba ibadat sing Tauduna Allah Ta'ala ne yabina bahone amaromda pangal leiba nipa nupi singi mathakta tha asigi tarani panba Eidul Azha gi numitagi mathangi numit nini phawbada hameng yaw na chingba sa singi qurbani tauba wajib ne taudaba yadaba ibadat ne maram asina pangal laina qurbani taudaba misak adu gunahgar oiduna adumak leigani. Pangal laiba mi haiba asi kanano karigi damakta qurbani tawribano qurbani gi ittihas karino karamna qurbani tawgani asina chingba sandokpa wafam sing khangbi nabagi damakta alim singa tanabiyu. Tha asiga mari lainaba maru iba ibadat amana takbir tashrik haibani masigi matam tha asigi mapanni panba numit ki
ꯐꯖꯔ ꯅꯃꯥꯖ ꯃꯇꯨꯡꯗꯒꯤ ꯍꯧꯔꯒ 12ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯀꯤ ꯑꯁꯔ ꯅꯃꯥꯖ ꯃꯇꯨꯡ ꯐꯥꯎꯕꯅꯤ꯫ ꯍꯖꯔꯠ ꯏꯃꯥꯝ ꯑꯕꯨ ꯌꯨꯁꯨꯐ ꯑꯃꯁꯨꯡ ꯏꯃꯥꯝ ꯃꯨꯍꯝꯃꯗ ꯔꯍꯃꯇꯨꯜꯂꯥꯍꯤ ꯑꯂꯩꯍꯤꯃꯥꯒꯤ ꯃꯣꯠ ꯃꯇꯨꯡ ꯏꯟꯅ ꯕꯥꯂꯤꯒ ꯐꯥꯔꯕ ꯅꯨꯄꯥ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯡ ꯑꯁꯤꯒꯤ ꯅꯃꯥꯖ ꯐꯔꯖ ꯃꯇꯨꯡꯗ ꯄꯟꯊꯕ ꯇꯧꯗꯅ ꯅꯨꯄꯥꯁꯤꯡꯅ ꯂꯥꯎꯅ ꯑꯃꯁꯨꯡ ꯅꯨꯄꯤꯁꯤꯡꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛꯇꯪ ꯑꯜꯂꯥꯍꯨ ꯑꯛꯕꯔ ꯂꯥ ꯏꯂꯥꯍ ꯏꯜꯂꯜꯂꯥꯍു ꯋꯜಲಾಹು ꯑꯛꯕꯔ ꯋලිꯜලාಹಿಲ್ ꯍꯝꯗ ꯍꯥꯏꯕ ꯋꯥꯖꯤꯕꯅꯤ꯫ ꯃꯁꯤꯗ ꯐꯇꯋꯥ ꯄꯤꯔꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯕꯍꯔꯨꯔ ꯔꯥꯏꯛ, ꯖꯧꯍꯔꯦ ꯅꯩꯌꯔꯥꯅꯆꯤꯡꯕ ꯊꯥꯖꯕ ꯌꯥꯕ ꯂꯥꯏꯔꯤꯛꯁꯤꯡꯗ ꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯂꯥ ꯑꯁꯤ ꯈꯪꯗꯕ ꯅꯨꯄꯥꯁꯤꯡ ꯑꯃꯁꯨꯡ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯁꯤꯡꯅ ꯋꯥꯖꯤꯕ ꯑꯣꯏꯔꯤꯕ ꯏꯕꯥꯗꯠ ꯑꯁꯤ ꯊꯥꯗꯣꯛꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯁꯥꯂꯥ ꯑꯁꯤꯕꯨ ꯃꯥꯡꯖꯧꯅꯅ ꯇꯥꯛꯄꯤ ꯇꯝꯕꯤꯅꯕ ꯑꯥꯂꯤꯝꯁꯤꯡ ꯑꯃꯁꯨꯡ ꯌꯨꯝꯒꯤ ꯅꯨꯄꯥꯁꯤꯡꯒꯤ ꯃꯐꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤ꯫ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯃꯊꯛꯇ ꯄꯟꯖꯈ꯭ꯔꯤꯕ ꯏꯕꯥꯗꯠꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ꯫ آꯃꯤꯟ꯫ ꯋꯥ ꯑꯥꯈꯤꯔꯨ ꯗഅꯋꯥꯅꯥ ꯑनिꯜ ꯍꯝꯗꯨꯂꯤꯜಲಾಹಿ ರಬ್ಬಿಲ್ ಆಲಮೀನ್।